ꯑꯩꯁꯦ ꯈꯔ ꯏꯀꯥꯏꯌꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯏꯀꯥꯏꯕꯤꯒꯅꯨ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯈꯟꯗꯣꯛꯑꯁꯦ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏ ꯄ꯭ꯔꯦꯡꯅꯦ ꯈꯟꯗꯣꯛꯑꯒ ꯏꯀꯥꯏꯁꯤꯗ ꯑꯩꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ ꯑꯃ ꯂꯩꯕ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ ꯄꯤꯀꯣꯛꯁꯤꯡꯁꯦ ꯗꯥꯒꯤ ꯀꯅꯥ ꯀꯅꯥ ꯑꯩꯈꯣꯏ ꯕꯥ ꯂꯩꯇꯕꯒꯤ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯄꯅꯦꯕ ꯁꯣꯔꯥꯠꯀꯤ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯄꯗꯣ ꯑꯗ ꯃꯣꯏꯅꯤꯁꯦ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅ ꯂꯩꯔꯝꯕ ꯑꯗꯩ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯎꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯩ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯟ ꯅꯝꯕꯅꯦꯕ ꯑꯗ ꯀꯣꯟꯅꯪꯗ ꯑꯕꯣꯛꯅꯤ ꯆꯠꯂꯣ ꯈꯣꯠꯂꯣ ꯇꯧꯔꯒ ꯑꯩꯒꯤꯗꯤ ꯌꯨꯇꯨꯕꯁꯦ ꯁꯤꯗ꯭ꯔꯤꯕꯨ ꯇꯧꯅꯤ ꯄꯥꯝꯖꯩ ꯑꯗꯣ ꯑꯩ ꯅꯨꯄꯤ ꯊꯤꯔꯁꯨ ꯑꯩ ꯅꯨꯄꯤꯒꯤ ꯑꯃ ꯍꯪꯕꯤꯅꯤ ꯑꯗ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯌꯨꯇꯨꯕ ꯇꯧꯒꯦꯗꯤ ꯂꯥꯏꯔꯤꯛ ꯈꯤꯇꯪꯗꯤ ꯍꯩꯕꯗꯣ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯍꯩꯕ ꯊꯝꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯖꯤꯃꯦꯟꯗ ꯂꯥꯛꯀꯗꯣꯏꯗꯣ ꯑꯩ ꯌꯨꯇꯨꯕꯁꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯦ ꯑꯗꯩꯗꯤ ꯁꯇ꯭ꯔꯥꯏꯛ ꯂꯥꯛꯑꯦ ꯋꯥꯔꯅꯤꯡ ꯆꯥꯔꯦꯁꯦ ꯖꯤꯃꯦꯟꯗ ꯂꯣꯏ ꯂꯥꯛꯀꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩ ꯄ꯭ꯔꯦꯡ ꯇꯧ ꯌꯥꯗ꯭ꯔꯦꯕ ꯃꯁꯛꯁꯦ ꯈꯪꯍꯜꯂꯛꯑꯦꯕꯀꯣ ꯏꯃꯥ ꯏꯕꯦꯟ ꯀꯩꯀꯥꯟꯅ ꯍꯟꯗꯛ ꯂꯐꯣꯏ ꯈꯔ ꯂꯥꯎꯕꯗꯤ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯈꯪꯉꯁꯨ ꯈꯪꯅ ꯑꯗꯨꯝ ꯇꯧꯅꯦꯕ ꯑꯩꯅ ꯀꯣꯏ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯇꯧꯒꯦꯅꯦꯕ ꯑꯗꯣ ꯑꯗꯩ ꯃꯄꯥꯟ ꯂꯝꯗꯁꯨ ꯇꯧꯔꯛꯈꯤꯅꯤ ꯑꯩ ꯂꯥꯏꯔꯤꯛꯀ ꯇꯝ ꯂꯣꯏꯀꯥꯟꯗ ꯇ꯭ꯔꯦꯟꯒ ꯆꯦꯜꯂꯛꯑꯗꯤꯀꯣ ꯅꯥꯒꯥꯂꯦꯟ ꯑꯗꯩꯗꯤ ꯁꯤꯂꯣꯡꯒ ꯇꯧꯔꯨꯈꯤꯗꯣꯏꯅꯦ ꯁ꯭ꯋꯥꯏꯗ ꯃꯁꯛ ꯈꯪꯅꯔꯛꯑꯒꯗꯤ ꯈꯪꯗꯕ ꯃꯐꯝꯗ ꯇꯧꯒꯦ ꯇꯧꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯕꯅꯦ ꯃꯈꯜ ꯃꯈꯜ ꯊꯥꯖꯅꯤꯡꯉꯣꯏꯕ ꯃꯨꯠꯀꯗꯧꯔꯕ ꯊꯥꯎꯃꯩꯕꯨ ꯅꯣꯏꯅ ꯑꯃꯨꯛꯀ ꯆꯝꯈꯠꯄꯤꯔꯝꯃꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯅ ꯁꯛꯅꯤꯡꯕꯁꯤꯗꯩꯁꯦ ꯌꯨꯝꯁꯦ ꯃꯣꯏ ꯖꯪꯒꯜꯗ ꯊꯝꯃꯦ ꯖꯪꯒꯜꯗ ꯐꯖꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ Welcome everyone. Welcome to Unfiltered YouTubers episode 9. Ngasigi episode asida ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯆꯔꯤꯕ ꯒꯦꯁ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯨꯡ ꯑꯃ Mr. AK Longja. So ꯃꯌꯥꯝꯕꯨꯗ welcome ꯇꯧꯃꯤꯟꯅꯁꯤ. Welcome ꯗꯥ. Welcome to ꯉꯥꯛꯂꯣ. ꯑꯍꯥꯟꯕꯗ ꯑꯩꯕꯨ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯀꯣ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯅꯪ ꯑꯩꯒ ꯀꯅꯥ ꯍꯟꯒꯦ ꯌꯥꯝ ꯍꯜꯂꯝꯒꯅꯤ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑꯔꯣ ꯃꯤꯅ ꯌꯥꯝ ꯊꯥꯖꯗꯕꯅꯦꯕ ꯑꯩ ꯆꯍꯤꯁꯦ ꯑꯗꯣ ꯑꯩ ꯆꯍꯤ 20 ꯁꯨꯗꯧꯔꯦ ꯑꯗꯨꯝ 20 ꯁꯨꯗ꯭ꯔꯤꯕ ꯑꯗꯨ ꯌꯥꯝ ꯊꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯍꯪꯕ ꯑꯩ ꯁꯛꯁꯦ ꯎꯔꯒ ꯑꯍꯟ ꯃꯥꯟꯕꯒꯤ ꯑꯍꯟꯗꯤ ꯈꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯈꯔ ꯏꯀꯥꯏꯌꯦ ꯉꯁꯤꯁꯦ ꯏꯀꯥꯏꯕꯤꯒꯅꯨ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯈꯟꯗꯣꯛꯑꯁꯦ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏ ꯄ꯭ꯔꯦꯡꯅꯦ ꯈꯟꯗꯣꯛꯑꯒ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯣꯔꯦꯟ ꯀꯦꯃꯦꯔꯥꯁꯤ ꯂꯩꯔꯦ ꯍꯥꯏꯅꯕ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯍꯧꯔꯛꯄ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ AK ꯂꯣꯡꯖꯥꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝꯅ ꯈꯪꯅꯔꯝꯈꯤꯔꯣꯏ AK ꯂꯣꯡꯖꯥꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯁꯦ ꯁꯤ ꯃꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯒꯤ ꯁꯝꯂꯞꯄ ꯏꯟꯇ꯭ꯔꯗꯛꯁꯟ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯒꯤ AK ꯂꯣꯡꯖꯥꯁꯦ ꯄꯥꯛꯇꯤ ꯍꯥꯏꯗꯣꯛꯇꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯌꯥꯡꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯗꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯤꯡꯁꯦ ꯑꯅꯤꯜ ꯀꯨꯃꯥꯔ ꯍꯥꯏꯕꯅꯦꯕ ꯂꯣꯡꯖꯝ ꯑꯅꯤꯜ ꯀꯨꯃꯥꯔ ꯀꯧꯋꯦꯕꯀꯣ ꯁꯤꯡ ꯑꯃ ꯇꯞꯁꯜꯂꯝꯃꯦ ꯑꯃꯨꯛ ꯄꯨꯔꯥ ꯑꯩꯁꯦ ꯄꯟꯖꯥꯕꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯌꯦ ꯑꯗ ꯄꯨꯔꯥ ꯄꯟꯖꯥꯕꯤꯅꯦꯕ ꯑꯣꯜꯂꯤꯁꯦ ꯑꯩꯁꯦ ꯃꯤꯛꯁꯂ ꯍꯪꯉꯛꯑꯦꯕ ꯃꯣꯏꯅ ꯄꯟꯖꯥꯕꯤ ꯃꯆꯥꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯤꯡ ꯊꯣꯟꯕꯤꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯣꯟꯁꯨ ꯑꯣꯟꯊꯣꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯩ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯥꯟꯅ ꯑꯅꯤꯜ ꯀꯨꯃꯥꯔ ꯂꯣꯡꯖꯥꯅ ꯍꯪꯉꯝꯃꯦꯕ ꯑꯩ ꯌꯨꯇꯨꯕꯁꯦ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯇꯧꯔꯒ AK ꯂꯣꯡꯖꯥ ꯂꯣꯡꯖꯥꯁꯤꯗꯤ ꯂꯣꯡꯖꯝꯅꯦ ꯑꯩꯅ ꯑꯦꯝꯗꯣ ꯂꯧꯊꯣꯛꯑꯒ ꯂꯣꯡꯖꯥ ꯊꯣꯟꯕꯅꯦ AK ꯂꯣꯡꯖꯥ ꯍꯥꯏꯕꯗ ꯑꯩꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯤꯌꯥꯡꯂꯝ ꯍꯤꯔꯥꯟꯃꯩ ꯑꯗꯨꯒ ꯑꯩꯒꯤ ꯐꯥꯗꯔꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯡꯖꯝ ꯏꯉꯣꯆꯥ ꯀꯧꯋꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯂꯣꯡꯖꯝ ꯑꯣꯡꯕꯤ ꯁꯥꯟꯇꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 3 ꯅꯨꯄꯥ ꯉꯥꯛꯇ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯌꯥ ꯁꯨꯕ ꯑꯩꯅ 3 ꯁꯨꯕ ꯑꯣꯏꯗꯣꯏꯕ ꯑꯗꯨꯝ ꯃꯈꯥꯗ ꯑꯃ ꯂꯩꯔꯤ ꯃꯊꯛꯇ 2 ꯂꯩꯔꯤ ꯑꯗ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯄꯥꯈꯪ ꯑꯣꯏꯔꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯑꯣꯏꯔꯤꯖꯥꯠꯂꯥ ꯑꯃ ꯑꯍꯟꯗꯣ ꯂꯨꯍꯣꯡꯉꯦ ꯌꯥꯏꯃ ꯂꯨꯍꯣꯡꯒꯗꯧꯔꯦ ꯑꯩ ꯄꯥꯈꯪ ꯑꯣꯏꯔꯤ ꯏꯅꯥꯎꯄꯥꯒ ꯂꯩ ꯄꯥꯈꯪ ꯑꯣꯏꯔꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯕꯁꯨ ꯂꯣꯏꯔꯕꯅꯤ나 ꯑꯗꯨꯝ ꯗꯥꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯗꯨꯝ ꯗꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯖꯔꯅꯤꯁꯤꯃ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯤ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯣꯏꯔ ꯃꯇꯨꯡꯗ CCꯗ ꯇꯝꯃꯦꯕ CC ꯇꯝꯕꯁꯤꯗ ꯑꯩꯈꯣꯏ CCꯗꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯂꯥꯡꯕ ꯈꯣꯠꯄꯁꯨ ꯇꯧꯋꯤꯀꯣ ꯑꯗꯩ ꯐꯣꯟꯁꯦ ꯑꯃ ꯄꯥꯏꯈꯠꯂꯛꯑꯦ 12ꯀꯤ ꯑꯣꯛꯇꯣꯕꯔ ꯑꯩꯅ 2019ꯒꯤ ꯑꯣꯛꯇꯣꯕꯔ ꯅꯠꯇꯦ 18ꯒꯤ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯗꯀꯣ ꯄꯥꯏꯈꯠꯂꯛꯄꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯔꯥ ꯅꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯁꯇꯣꯔꯦꯖꯇꯤ ꯁꯨꯝ ꯆꯤꯟꯁꯤꯜꯂꯛꯄ ꯑꯗꯩ ꯑꯩꯅ ꯀꯩ ꯊꯥꯒꯠꯄ ꯌꯥꯒꯦ ꯐꯦꯁꯕꯨꯛ ꯑꯃ ꯂꯩꯔꯦ ꯌꯨꯇꯨꯕꯁꯨ ꯌꯥꯎ ꯂꯩꯔꯝꯕꯅꯦꯕ ꯑꯗꯩ ꯑꯞꯂꯣꯗ ꯇꯧꯔꯦ ꯑꯗꯩꯗꯤ ꯈꯔ ꯃꯦꯠꯂꯤꯞꯁꯅ ꯑꯃ ꯂꯩꯌꯦꯕ ꯖꯣꯀꯔꯗ ꯋꯥ ꯉꯥꯡꯖꯟꯕꯤ ꯑꯃ ꯑꯗꯩ ꯁꯤ ꯇꯧꯔꯒ ꯊꯥꯒꯠꯄ ꯁꯨꯝ ꯁꯥꯟꯅꯔꯦ ꯑꯗꯩ 1K ꯌꯧꯁꯟꯈ꯭ꯔꯦꯕ ꯀꯩꯝ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯑꯗꯩ 1K ꯌꯧꯔꯝꯅꯦ ꯈꯔ ꯊꯤꯒꯠꯂꯛꯑꯦꯕꯀꯣ ꯊꯤꯒꯠꯂꯛꯄꯗꯒꯤ ꯌꯨꯇꯨꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯦ ꯊꯝꯕꯅꯦꯜ ꯁꯦꯝꯕ ꯇꯝꯈꯠꯂꯛꯑꯦ ꯑꯗꯩ ꯀꯅꯥ ꯃꯅꯤꯄꯨꯔ ꯌꯨꯇꯨꯕꯔ ꯀꯅꯥ ꯂꯩ ꯊꯤꯕ ꯍꯧꯒꯠꯂꯦ ꯑꯗꯩꯗꯤ ꯑꯩꯅ ꯇꯞꯅ ꯇꯧꯔ ꯑꯗꯩꯗꯤ ꯈꯪꯉꯦ ꯌꯨꯇꯨꯕꯁꯦ ꯈꯔ ꯈꯪꯉꯛꯄꯗꯩ ꯂꯩꯀꯥꯏ ꯃꯤ ꯇꯧꯔꯒ ꯑꯗꯩ ꯑꯩ ꯏꯅꯥꯎꯄꯥꯈꯩꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯂꯣꯏ ꯇꯧꯍꯜꯂꯦ ꯈꯣꯝꯗꯅ ꯑꯗꯩ ꯐꯣꯟꯒꯥꯁꯦ
ꯎꯕꯁꯦ ꯕ꯭ꯔꯗꯔ ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯅꯦ ꯑꯇꯩ 2K ꯌꯧꯍꯟꯒꯦꯅꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯦꯛ ꯇꯦꯛ ꯍꯧꯔꯛꯑꯦ ꯑꯗꯩ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯁꯜꯂꯦ ꯑꯗꯩ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯅ ꯂꯩꯀꯥꯏꯗ ꯑꯩ MI Note 5 ꯄꯥꯏꯔꯝꯃꯦꯕ ꯑꯗꯒꯤ ꯇꯦꯛ ꯇꯦꯛ ꯂꯋꯥꯏ ꯊꯣꯛꯁ ꯀꯥꯟꯅ ꯆꯥꯏꯅꯥꯔꯣꯝꯒꯤ ꯃꯇꯧ ꯇꯝꯃ ꯈꯔ ꯇꯧꯔꯝꯃꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯈꯔꯒ ꯆꯠꯄ ꯍꯧꯔꯦ ꯑꯗꯩꯗꯤ ꯃꯣꯅꯤꯇꯥꯏꯁ ꯌꯥꯁꯟꯈ꯭ꯔꯦ ꯑꯗꯩ ꯑꯩꯁꯦ ꯍꯔꯥꯎ ꯗꯥꯟꯁꯀ ꯇꯧꯗꯅ ꯏꯇꯣꯝꯗ ꯑꯉꯥꯎꯕ ꯈꯔ ꯁꯥꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯍꯧꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯇꯦꯛ 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 ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯏꯅ ꯂꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯈꯤꯕꯁꯦ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯕꯁꯦ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯅꯒ 2K ꯁ꯭ꯋꯥꯏ ꯌꯧꯔꯛꯄꯁꯦ ꯁꯤꯗꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯁꯤꯗꯩꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯣ ꯑꯩꯅ ꯇꯧꯕꯗꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯩꯅꯣ ꯁꯨꯡꯈꯪ ꯈꯪꯗꯦꯕꯀꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦꯁꯨ ꯈꯜꯂꯛꯈꯤꯕ ꯂꯩꯇꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏꯔꯤꯛꯇꯤ ꯈꯔ ꯊꯋꯥꯏ ꯌꯥꯎꯔꯛꯑꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯕ ꯂꯣꯏ ꯂꯩꯔꯛꯄꯅꯦꯕ ꯑꯗꯩꯗꯤ ꯁꯨꯝꯕꯗꯤ ꯈꯔ ꯄꯥꯝꯖꯕ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯕꯗꯒꯤ ꯃꯤ ꯈꯪꯉꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯔꯛ ꯊꯠꯅ ꯍꯥꯏꯇꯥꯔꯦ ꯗꯥ ꯂꯥꯏꯔꯤꯛ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯔꯛꯑꯦ ꯍꯥꯏꯕꯅꯤꯅ ꯃꯔꯛꯁꯤꯗ ꯗꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯑꯝꯇꯪꯒ ꯈꯤꯇꯪ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯦꯕꯀꯣ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯦ ꯍꯥꯟꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯦ ꯌꯥꯝ ꯊꯤ ꯑꯗꯨꯝ ꯑꯣꯖꯥꯅ ꯃꯁꯛ ꯈꯪꯕꯤꯕꯗꯣ ꯂꯥꯏꯟ ꯑꯣꯏꯕꯤꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ BA ꯂꯣꯏꯔꯦ ꯏꯪꯂꯤꯁꯇ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ MUꯗ MSc ꯌꯣꯒ 3rd ꯁꯦꯝ ꯀꯥꯏꯗ ꯑꯗꯣ ꯌꯣꯒꯥ ꯍꯥꯏꯔꯒ ꯌꯣꯒꯥꯒꯤ ꯃꯇꯥꯡꯁꯤꯃꯁꯨ ꯑꯗꯨꯝ ꯗꯗꯥꯁꯦ ꯍꯥꯏꯗꯤ ꯌꯣꯒꯥꯁꯦ ꯃꯥꯁꯇꯔ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯗꯗꯥꯅ ꯍꯥꯏꯗꯤ ꯌꯣꯒꯥ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯑꯗꯨꯝ ꯊꯥꯒꯠꯄꯁꯨ ꯎꯏꯌꯦ ꯑꯗꯩ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯈꯣꯠꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯌꯣꯒꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯝꯗꯥꯏꯁꯦ ꯁꯤꯗꯩ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯇꯦꯛ ꯇꯦꯛ ꯅꯦꯁꯅꯦꯜ ꯁꯨꯝ ꯆꯠꯂꯦ ꯑꯗꯩꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯌꯣꯒꯗ ꯃꯥꯁꯇꯔ ꯇꯧꯔꯛꯏꯁꯤꯅ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯁꯥꯟꯅꯖꯕ ꯑꯗꯒꯤ ꯑꯁꯤ ꯆꯥꯅꯔꯅꯤ ꯍꯌꯦꯡ ꯑꯩꯒꯤ ꯌꯣꯒ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯟꯅ IAS ꯑꯣꯏꯒꯦꯒ ꯈꯜꯂꯝꯃꯦ ꯂꯥꯏ ꯅꯤꯡꯕꯗꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯂꯥꯛꯑꯦꯕ ꯃꯤꯁꯦ ꯑꯗꯨꯝ ꯁꯤꯁꯇꯔꯁꯨ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯑꯩ ꯈꯜꯂꯝꯕꯗꯩꯗ ꯑꯣꯟꯈꯤꯕ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯝꯕ ꯇꯧꯗꯕ ꯃꯌꯥꯝ ꯂꯩꯈꯤꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯌꯣꯒ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯒꯦ ꯈꯟꯕꯗꯒꯤ ꯊꯤꯑꯣꯔꯤꯁꯨ ꯈꯔ ꯍꯩꯇꯕ ꯌꯥꯗꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯇꯔ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯆꯠꯂꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯨ ꯆꯠꯂꯦ ꯑꯗꯣ ꯑꯇꯩ ꯍꯥꯏꯗꯤ ꯌꯣꯒꯥ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄꯁꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯇꯥꯖꯔꯛꯄꯁꯨ ꯗꯥꯗꯤ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯑꯗꯣ ꯊꯦꯡꯅ ꯇꯥꯔꯒꯁꯨ ꯊꯑꯣꯏꯅ ꯇꯥꯁꯜꯂꯨꯗꯕꯩꯅꯤ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯍꯥꯟꯕꯅꯦꯕ ꯑꯗꯣ ꯑꯇꯩ ꯇꯧꯒꯦ ꯈꯟꯗꯕꯤꯗ ꯊꯑꯣꯏꯅ ꯌꯣꯒꯥ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯌꯣꯒꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯐꯕ ꯁꯤꯗ ꯃꯌꯥꯡ ꯍꯤꯟꯗꯨꯒꯤ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯌꯣꯒꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯁꯄꯣꯔꯠꯁꯨ ꯆꯤꯡꯉꯦ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯌꯥꯎꯔꯦ ꯑꯗꯩ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯆꯠꯂꯦ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯂꯦꯖ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ MU ꯍꯥꯞꯄ ꯍꯧꯔꯦ ꯑꯗꯩ BAꯗꯁꯨ ꯍꯥꯞꯄ ꯑꯗꯨꯝ ꯍꯧꯔꯦꯕꯀꯣ ꯑꯗꯨꯒ ꯌꯣꯒꯁꯦ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯕ ꯁꯤꯗ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯁꯤꯗ ꯇꯤꯟꯅꯒꯗꯣꯏꯁꯦ ꯑꯩꯅ ꯇꯤꯟꯅꯒꯗꯣꯏꯁꯦ ꯑꯍꯜ ꯂꯃꯟ ꯉꯥꯛꯇꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯥꯎꯁꯤꯟꯅꯕ ꯑꯝꯇ ꯊꯦꯡꯅꯔꯔꯣꯏꯕ ꯑꯗꯩꯗꯤ ꯍꯛꯆꯥꯡꯁꯨ ꯐꯕ ꯁꯥꯟꯇꯤꯁꯨ ꯐꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯁꯥꯟꯅꯕꯁꯦ ꯌꯣꯒꯗꯤ ꯃꯈꯟ ꯌꯥꯝꯈ꯭ꯔꯦꯕꯀꯣ ꯃꯈꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯏꯁꯄꯣꯔꯠ ꯌꯣꯒꯗ ꯆꯪꯕꯅꯦꯕ ꯑꯗꯨꯒ ꯅꯍꯥ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯁꯦꯝꯃꯒ ꯅꯦꯁꯅꯦꯜ ꯒꯦꯝꯁꯀꯤ ꯃꯊꯛꯇ ꯑꯗꯩꯗꯤ ꯈꯦꯂꯣ ꯏꯟꯗꯤꯌా ꯃꯌꯥꯝ ꯁꯤꯗ ꯌꯥꯎꯍꯟꯒꯦꯅ ꯈꯟꯕ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯝ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯈꯜꯂꯛꯄꯅꯦꯕ ꯑꯗꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟꯁꯦ ꯁꯤꯁꯨ ꯐꯖꯅ ꯁꯦꯝꯕꯤꯕ ꯌꯥꯔꯦꯗꯅ ꯌꯣꯒꯁꯦ ꯆꯍꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯔꯛꯄꯗꯩꯅ 100 ꯆꯍꯤ 100 ꯍꯦꯟꯅ ꯁꯥꯟꯅꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯩ ꯆꯍꯤ 100 ꯁꯨ ꯇꯥꯔꯒꯁꯨ ꯈ꯭ꯋꯥꯏ ꯁꯥꯟꯅꯕ ꯌꯥꯕ ꯃꯁꯥꯟꯅꯁꯦ ꯌꯣꯒ ꯑꯣꯏꯕ ꯑꯗꯩ ꯑꯩꯅ ꯌꯣꯒꯁꯦ ꯈꯟꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯂꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯆꯤꯞꯃꯦꯟꯒꯨꯝꯕ ꯐꯪꯈꯤꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯩꯁꯦ ꯑꯦꯆꯤꯞꯃꯦꯟꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯝ ꯇꯥꯔꯦꯕꯀꯣ 1st 2nd 3rd ꯑꯗꯨꯝ ꯁꯤꯃꯛꯇ ꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯕ꯭ꯔꯣꯟꯖ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯒꯣꯜ 2 ꯑꯃ ꯂꯧꯔꯦ ꯏꯟꯗꯣ ꯅꯦꯄꯥꯜ ꯍꯟꯗꯛ ꯑꯃ ꯇꯧꯈꯤꯕꯀꯣ ꯑꯗꯣ ꯑꯗꯨꯗ ꯔꯤꯗꯃꯤꯛꯇ ꯑꯃ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃ ꯂꯩꯕ ꯌꯣꯒꯒꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯑꯃ ꯔꯤꯗꯃꯤꯛꯇ ꯑꯃ ꯒꯣꯜ 2 ꯂꯧꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯝꯗꯝꯁꯤꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯥꯏ ꯄꯨꯕꯤꯔꯛꯄꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯕꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯋꯤꯁ ꯇꯧꯖꯒꯦ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯍꯥꯏꯗꯅ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔ ꯔꯣꯝꯒꯤ ꯀꯩꯅꯣꯗ ꯂꯥꯛꯇꯥꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯈꯤꯕꯁꯤꯃ ꯑꯗꯨꯝ
ꯍꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯈꯣꯠꯄ ꯁ꯭ꯇꯣꯔꯦꯖ ꯆꯠꯂꯛꯇꯕꯒꯤꯅꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯅꯦꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯟꯇꯦꯟꯁꯦ ꯃꯈꯜ ꯁꯦꯝꯕꯅꯦꯕ ꯁꯤꯗ ꯗꯥꯗꯪꯒꯤ ꯁꯦꯝꯕ ꯍꯦꯟꯗꯣꯔꯛꯇꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯃꯁꯨ ꯑꯃꯨꯛ ꯃꯦꯅꯦꯖ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯁꯤꯁꯤꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥꯒꯤꯁꯨ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯃꯨꯛ ꯃꯦꯅꯦꯖ ꯇꯧꯁꯤꯜꯂꯛꯄ ꯁꯤꯁꯤꯒꯤ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯦ ꯆꯦꯂꯦꯟꯖꯇꯤ ꯀꯩꯝ ꯂꯩꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯀꯦꯂꯣꯡꯖꯥꯁꯦ ꯁꯤꯅ ꯑꯗꯨꯝ ꯑꯦꯀꯦꯂꯣꯡꯖꯥ ꯍꯥꯏꯅ ꯊꯝꯅꯤꯡꯕ ꯑꯗꯩ ꯑꯩꯒꯤ ꯏꯃꯥ ꯏꯕꯦꯟꯗ ꯃꯌꯥꯝ ꯇꯧꯕꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯗꯥꯏꯔꯦꯛ ꯊꯣꯛꯄꯗꯣ ꯑꯗꯩ ꯑꯩꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯇꯧꯔꯛꯏꯁꯤꯅ ꯄꯨꯔꯥ ꯑꯩꯒꯤꯃꯛꯇꯤ ꯅꯠꯇꯦꯕꯁꯦ ꯑꯩꯅ ꯄꯥꯏꯖꯕ ꯋꯥꯅꯤ ꯑꯍꯟꯒꯤ ꯈꯛꯇ ꯇꯧꯖꯕꯅꯦꯕ ꯁꯦ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯦ ꯅꯨꯡꯁꯤꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯁꯦꯝꯒꯠꯀꯦ ꯈꯟꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯅꯤꯁꯦ ꯏꯕꯣꯛꯁꯤꯡꯁꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯗꯗꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯗꯣ ꯏꯕꯣꯛꯁꯤꯡꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯌꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯕꯣꯛꯁꯤꯡꯁꯦ ꯗꯗꯥꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯕꯣꯛ ꯑꯅꯤꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯕꯣꯛꯅꯦꯕꯀꯣ ꯃꯣꯏꯅꯤꯁꯦ ꯑꯍꯥꯟꯕ ꯑꯩ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯍꯥꯟꯅ ꯊꯦꯡꯅꯔꯝꯃꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯏꯕꯣꯛꯅꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯃꯣꯏꯅꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯕꯥ ꯂꯩꯇꯕꯒꯤ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯄꯅꯦꯕ ꯁꯣꯔꯥꯠꯀꯤ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯄꯗꯣ ꯑꯗ ꯃꯣꯏꯅꯤꯁꯦ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅ ꯂꯩꯔꯝꯕ ꯑꯗꯩ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯎꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯩ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯟ ꯅꯝꯕꯅꯦꯕ ꯑꯗ ꯀꯣꯟꯅꯪꯗ ꯑꯕꯣꯛ ꯑꯅꯤ ꯆꯠꯂꯣ ꯈꯣꯠꯂꯣ ꯇꯧꯔꯒ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯅꯦꯕ ꯁꯨꯝ ꯑꯩꯁꯦ ꯌꯥꯝꯕꯩ ꯈꯣꯠꯄꯩ ꯅꯠꯇꯕ ꯑꯗꯨꯒ ꯚ꯭ꯌꯨꯁꯦ 1 ꯃꯤꯂꯤꯌꯟ ꯍꯦꯜꯂꯛꯑꯦ ꯂꯥꯏꯛ ꯈꯛꯇꯗ ꯔꯤꯌꯦꯛ ꯇꯧꯔꯛꯄꯗꯣ ꯑꯗ 100K ꯍꯦꯜꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯁꯤ ꯑꯕꯣꯛ ꯑꯅꯤꯁꯦ ꯃꯤꯅ ꯌꯥꯝ ꯄꯥꯝꯃꯤ ꯁꯤꯗꯤ ꯃꯊꯪ ꯅꯝꯃꯒꯦ ꯃꯣꯏꯒꯤꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯕ ꯑꯗꯩ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯍꯌꯦꯡ ꯑꯍꯟꯅꯗꯤ ꯑꯍꯟꯅꯤꯗꯅ ꯂꯩꯈꯤꯗ꯭ꯔꯁꯨ ꯃꯆꯥ ꯃꯁꯨꯅꯗꯤ ꯑꯩꯅꯁꯨ ꯎꯖꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤꯗꯤ ꯑꯕꯣꯛꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯤ ꯑꯩꯅ ꯍꯧꯔꯒ ꯑꯕꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯔꯦꯗꯤꯅꯦꯕꯀꯣ ꯑꯩꯅ ꯍꯧꯔ ꯅꯝꯃꯤꯅꯦ ꯑꯗꯨꯝ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕꯗꯣ ꯑꯕꯣꯛꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯗꯨꯝ ꯑꯍꯟꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯀꯦꯃꯦꯔꯥꯒ ꯀꯥꯞꯀꯦꯒ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯕꯣꯛ ꯑꯅꯤꯁꯤꯗꯤ ꯑꯗꯨꯝ ꯈꯪꯗꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯕꯣꯛ ꯑꯅꯤꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯕꯣꯛ ꯑꯅꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯑꯕꯣꯛ ꯑꯅꯤꯁꯦ ꯃꯣꯏꯁꯦ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯈꯪꯕ ꯅꯠꯇꯦꯕ ꯁꯨꯝꯕꯩ ꯄꯣꯠꯁꯦ ꯑꯩꯅ ꯅꯝꯃꯦ ꯊꯥꯒꯠꯂꯦ ꯑꯗꯩ ꯃꯣꯏ ꯃꯤꯅ ꯄꯥꯎ ꯇꯝꯃꯛꯑꯦ ꯀꯩꯊꯦꯜ ꯀꯥꯕꯗ ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯃꯣꯏ ꯐꯖꯅ ꯃꯣꯏꯁꯦ ꯑꯗꯨ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯔꯤꯁꯦ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯝꯕ ꯐꯪꯉꯤꯁꯤꯁꯨ ꯑꯕꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯣ ꯑꯗꯨꯅꯁꯨ ꯌꯥꯕꯩꯅꯤ ꯑꯗꯨꯒ ꯑꯕꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯃꯣꯏꯅꯁꯨ ꯍꯥꯏꯌꯦꯕꯀꯣ ꯅꯪꯅ ꯇꯧꯔꯤꯉꯩ ꯇꯧꯅꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯝ ꯔꯦꯗꯤ ꯂꯩꯕꯗꯣ ꯑꯗꯨꯝ ꯌꯥꯗꯕ ꯂꯩꯇꯦꯕ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯞꯇꯦꯠ ꯑꯣꯏꯅꯒ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯑꯕ ꯍꯥꯏꯗꯤ ꯑꯦꯠꯁꯀ ꯅꯝꯕꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯒꯁꯦ ꯑꯗꯨꯝ ꯇꯧ ꯍꯥꯏꯕꯗ ꯏꯕꯛ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯛꯄ꯭ꯔꯥ ꯑꯦꯛꯇꯤꯡꯒꯁꯦ ꯇꯥꯛꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯕꯣꯛ ꯑꯅꯤꯁꯦ ꯁꯤ ꯗꯥꯏꯂꯣഗ് ꯁꯤꯃ ꯍꯥꯏꯌꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ ꯑꯩꯅ ꯍꯥꯏꯐꯦꯠ ꯀꯟꯁꯦꯞꯇꯣ ꯍꯥꯏꯔꯦꯗꯅ ꯍꯥꯏꯗꯕ ꯌꯥꯗꯕ ꯃꯃꯤꯡꯗꯨ ꯄꯜꯂꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏ ꯊꯣꯛꯄ ꯇꯧꯍꯟꯕ ꯑꯗꯣ ꯁꯤ ꯇꯧꯕꯗꯤ ꯈꯤꯇꯪ ꯍꯥꯏꯔꯒ ꯗꯥꯏꯂꯣꯛꯇꯤ ꯁꯨꯃꯥꯏ ꯍꯥꯏꯗꯦ ꯃꯣꯏ ꯊꯣꯛꯄ ꯑꯕꯣꯛ ꯌꯥꯝ ꯍꯩꯌꯦꯕ ꯃꯣꯏꯗꯤ ꯉꯥꯡꯕꯗꯣ ꯇꯥꯛꯅꯕ ꯃꯊꯧ ꯇꯥꯗꯦꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯩꯌꯦ ꯃꯣꯏꯅ ꯃꯥꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯩ ꯏꯕꯣꯛ ꯑꯅꯤꯁꯦ ꯑꯗꯣ ꯗꯗꯥꯒꯤ ꯑꯣꯏꯕ ꯆꯦꯅꯦꯜꯗ ꯂꯥꯛꯇꯥꯔꯒꯗꯤ ꯗꯗꯥꯒꯤ ꯆꯦꯅꯦꯜꯁꯤꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯌꯨꯇꯨꯕꯁꯦ ꯑꯩꯒꯤꯗꯤ ꯑꯞ ꯗꯥꯎꯟ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯍꯥꯟꯕ ꯑꯩꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯁꯦ ꯁꯨꯡꯀꯥ ꯀꯥꯔꯨꯗ꯭ꯔꯦ ꯂꯩꯀꯥꯏ ꯏꯆꯦꯗ ꯃꯤꯁꯨ ꯄ꯭ꯔꯦꯡ ꯀꯣꯜ ꯌꯥꯝ ꯇꯧꯅꯩ ꯑꯩꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯕꯗꯒꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ ꯑꯃ ꯂꯩꯕ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯈꯥꯏꯕ ꯇꯧꯕꯗꯨꯗ 8K ꯌꯧꯊꯣꯛꯈ꯭ꯔꯦꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯩꯗꯤ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯌꯥꯏꯌꯦꯅ ꯁꯨꯝ ꯇꯦꯛ ꯇꯧꯔꯛꯄꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯤ ꯗꯥꯎꯟ ꯄꯨꯂꯞ ꯇꯠꯅꯦꯕ ꯑꯗꯣ ꯑꯃꯗ ꯄꯛꯄ ꯀꯥꯕ ꯌꯥꯝ ꯇꯧꯒꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯌꯨꯇꯨꯕꯁꯦ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯌꯨꯇꯨꯕꯁꯦ ꯏꯇꯣꯝ ꯇꯧꯖꯕꯅꯦꯕ ꯏꯇꯣꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯁꯨ ꯋꯥꯏ ꯃꯊꯥꯁꯨ ꯌꯥꯝ ꯁꯥꯏ ꯑꯗꯨꯒ ꯑꯗꯨ ꯊꯣꯏꯅꯗꯤ ꯈꯟꯖꯟꯗꯦ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯇꯧꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯌꯨꯇꯨꯕꯁꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯇꯧꯅꯤ ꯄꯥꯝꯖꯩ ꯑꯗꯣ ꯑꯩ ꯅꯨꯄꯤ ꯊꯤꯔꯁꯨ ꯑꯩ ꯅꯨꯄꯤꯒꯤ ꯑꯃ ꯍꯪꯕꯤꯅꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯨꯇꯨꯕꯀꯤ ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯐꯥꯎꯗꯒꯦꯅ ꯑꯗꯣ ꯀꯣꯟꯅꯪꯗꯗꯤ ꯁꯤꯁꯦ ꯇꯧꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯦꯗꯣ ꯑꯩ ꯃꯥꯏ ꯄꯥꯛꯄꯃꯛꯇꯤ ꯅꯠꯇ꯭ꯔꯤꯀꯣ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯃꯌꯥꯝ ꯂꯩꯔꯤ ꯍꯣꯠꯁꯨ ꯍꯣꯠꯅꯈꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯇꯧꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯏ ꯁꯤꯅꯤ ꯑꯗꯨꯝ ꯇꯧꯕꯨ ꯇꯧꯔꯕ ꯅꯣꯏꯒꯤꯁꯨ ꯉꯥꯏꯔꯦ ꯑꯩꯒꯤꯁꯨ ꯉꯥꯏꯔꯦ ꯑꯗꯨꯝ ꯏꯜꯂꯛꯄ ꯑꯃ ꯌꯥꯎꯅꯦꯕ ꯐꯠ ꯂꯥꯎ ꯏꯟꯈꯠꯂꯛꯄ ꯑꯗꯨꯅꯦꯕ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅꯤꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯅꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯟꯇꯦꯟꯁꯦ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯦꯕ ꯑꯗꯨꯒ ꯊꯥꯒꯠꯂꯦ
ꯑꯗꯨꯒ ꯊꯥꯒꯠꯂꯒ ꯌꯨꯇ꯭ꯌꯨꯕꯀ ꯑꯗꯒꯤꯗꯤ ꯃꯌꯥꯝꯒ ꯑꯗꯨꯝ ꯗꯗꯥꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯆꯍꯤ ꯑꯗꯨꯝ ꯂꯥꯏꯛ 4-5 years ꯁꯨꯃꯥꯏꯅ ꯑꯣꯏꯔꯕꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯌꯨꯇ꯭ꯌꯨꯕꯁꯤꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯊꯧ ꯀꯥꯟꯅꯕꯒ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯛ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯩꯅꯣ ꯗꯗꯥꯗ ꯐꯥꯎꯕꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯟꯕꯤꯒꯦ ꯁꯤꯅꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨ ꯃꯤꯅ ꯈꯪꯕꯤꯕꯒꯤ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯦꯕꯀꯣ ꯌꯥꯝ ꯐꯩ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯄꯥꯝꯖꯕ ꯑꯗꯩꯗꯤ ꯑꯥꯔꯠꯁꯦ ꯀꯩꯅꯣꯗꯤ ꯈꯪꯗꯕ ꯂꯩꯗꯅ ꯆꯪꯐꯝ ꯂꯩꯇꯕ ꯂꯩꯈꯨꯜ ꯂꯩꯇꯕ ꯃꯤꯗꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯏꯁꯥꯗ ꯏꯁꯥ ꯁꯦꯝꯖꯕ ꯌꯥꯕ ꯌꯥꯝꯅ ꯐꯕ ꯄ꯭ꯂꯦꯠꯐꯣꯝꯅꯦ ꯑꯃꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯀꯔ ꯑꯃꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯗꯣ ꯁꯤꯁꯦ ꯇꯧꯕ ꯌꯥꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯩꯒꯤꯗꯤ ꯂꯣꯏ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯁꯤ ꯇꯧꯕꯗ ꯃꯥꯡꯖꯕ ꯂꯩꯇꯦꯕ ꯑꯩꯒꯤ ꯃꯥꯡꯖꯕ ꯅꯠꯇꯦꯕ ꯃꯌꯥꯝ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯅ ꯄꯩꯁꯥ ꯍꯤꯡꯅꯕꯗꯤ ꯀꯣꯟꯅꯗꯕ ꯌꯥꯏ ꯑꯗꯣ ꯐꯖꯅ ꯇꯧꯔꯗꯤ ꯀꯣꯟꯅꯅꯦꯕ ꯌꯥꯝ ꯂꯥꯏꯌꯦꯕ ꯑꯗꯨꯒ ꯏꯐꯔꯠꯀꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯣꯏꯕꯅꯤꯅ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯁꯤꯗ ꯈꯤꯇꯪ ꯗꯥꯎꯟ ꯑꯣꯏꯕ ꯇꯥꯔꯅꯤ ꯑꯗꯨꯒ ꯑꯩꯅꯒ ꯉꯍꯥꯟꯅ ꯃꯌꯥꯡ ꯃꯆꯥ ꯏꯪꯂꯤꯁ ꯃꯦꯟꯒ ꯑꯣꯏꯔꯝꯃꯕ ꯉꯍꯥꯟ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯃꯅꯤ ꯑꯗꯨꯗ ꯂꯝꯕꯤꯗ ꯀꯟꯇꯦꯟ ꯁꯦꯝꯕꯒꯤ ꯄ꯭ꯔꯦꯡꯀ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩ ꯇꯧꯔꯨꯔꯒꯦ ꯀꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯝ ꯏꯁꯥꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯖꯥꯠ ꯏꯁꯥꯒꯤ ꯋꯤꯜꯁꯤꯃ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯒꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯈꯔ ꯁꯨꯝ ꯇꯧꯔꯛꯑꯦꯕꯀꯣ ꯑꯔꯦꯞꯄ ꯂꯩꯔꯝꯗꯦꯕ ꯑꯩꯒꯤꯁꯦ ꯑꯍꯥꯟꯕꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯉꯥꯄꯨꯝ ꯐꯥꯕ ꯑꯗꯨꯝ ꯂꯩꯌꯦꯕ ꯏꯃꯥꯟꯅꯕ ꯇꯧꯔ ꯑꯗꯒꯤ ꯑꯍꯥꯟꯕ ꯆꯠꯈꯤꯕꯗꯤ ꯆꯠꯄ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯀꯟꯇꯦꯟꯁꯦ ꯀꯩ ꯇꯧꯗꯒꯦ ꯄ꯭ꯔꯦꯡꯁꯦ ꯌꯥꯝ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯎꯕ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯇꯧꯅꯗꯕ ꯈꯔ ꯇꯧꯔꯝꯃꯤꯅ ꯇꯤꯡꯇꯣꯡ ꯏꯗꯤ ꯍꯣꯏ RB ꯍꯣꯏ ꯀꯩ ꯈꯔ ꯇꯧꯔꯝꯕꯅꯦ RB ꯍꯣꯏ ꯃꯣꯏ ꯇꯧꯔꯝꯃꯤꯅ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯦꯃꯦꯔꯥꯁꯤꯕꯨ ꯀꯃꯥꯏꯅ ꯅꯝꯅꯤ ꯈꯪꯗꯦꯕ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯍꯥꯟꯕ ꯇꯧꯋꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯍꯧꯔꯦꯕ ꯑꯗꯣ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯨꯗꯩꯅꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯁꯦꯡꯅ ꯍꯧꯈ꯭ꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯂꯩꯀꯥꯏꯗ ꯁ꯭ꯅꯦꯛ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯈꯤꯕ ꯍꯥꯞꯆꯤꯟꯕꯤ ꯑꯃ ꯑꯗꯨꯗꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯈꯔ ꯈꯪꯉꯛꯑꯦ ꯑꯗꯩ ꯑꯩꯒꯤꯗꯤ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯗꯥꯏꯔꯦꯛꯅꯦꯕ ꯇꯧꯁꯤꯟꯅꯕꯗꯤ ꯍꯩꯇꯦꯕ ꯑꯩꯁꯨ ꯆꯪꯉꯒ ꯗꯥꯏꯔꯦꯛ ꯉꯥꯡꯅꯕ ꯗꯥꯏꯔꯦꯛ ꯊꯦꯡꯅꯕ ꯐꯨꯔꯛꯑꯦ ꯑꯗꯩ ꯐꯨꯔꯛꯇ꯭ꯔꯦ ꯈꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯄ꯭ꯔꯦꯡꯁꯦ ꯑꯗ ꯑꯁꯤ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯩꯗꯤ ꯁ꯭ꯀꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯦꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯀꯔꯤꯅꯦꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯁ꯭ꯀꯤꯠꯇꯤ ꯁꯦꯝꯗ꯭ꯔꯤꯕꯀꯣ ꯇꯧꯗ꯭ꯔꯦ ꯁ꯭ꯀꯤꯠ ꯑꯃꯇꯪ ꯇꯧꯔꯦ ꯔꯇꯜꯍꯣꯏꯒ ꯇꯧꯔꯒ ꯊꯥꯏꯅ ꯃꯃꯥꯡꯗ ꯂꯥꯏꯑꯣꯜ ꯂꯣꯏ ꯈꯔ ꯑꯗꯩ ꯀꯩꯅꯣ ꯐꯌꯦꯡꯗ ꯆꯠꯂꯒ ꯀꯩꯅꯣꯒ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯄ꯭ꯔꯦꯡꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯊꯥꯗꯕ ꯑꯦꯐꯔꯠꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯆꯪꯒꯦ ꯍꯥꯏꯕꯗꯨꯃ ꯗꯗꯥꯗꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯗꯤ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯕ꯭ꯂꯣꯛ ꯅꯝꯕ ꯈꯣꯠꯄꯗꯤ ꯉꯥꯄꯨꯝ ꯐꯥꯕꯗꯤ ꯅꯨꯃꯤꯠ 2 ꯆꯪꯉꯤꯀꯣ ꯉꯥꯄꯨꯝ ꯐꯥꯕꯗꯤ ꯀꯝꯄꯜꯁꯔꯤ ꯅꯨꯃꯤꯠ 2 ꯆꯪꯉꯦ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯑꯗꯨꯒ ꯄ꯭ꯔꯦꯡꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ 2-3 ꯑꯗꯨꯝ ꯇꯥꯗꯕꯤꯗ ꯍꯟꯅ ꯆꯠꯄ ꯌꯥꯎꯋꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯅꯣꯡꯃꯗ ꯆꯠꯂꯕ ꯑꯣꯏꯗ ꯌꯥꯗꯦꯅ ꯑꯗꯨꯝ ꯅꯝꯁꯤꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯤ ꯅꯣꯡꯃꯇ ꯑꯗꯨꯒ ꯏꯗꯤꯠ ꯇꯧꯕꯒ ꯈꯣꯠꯄꯒ ꯏꯗꯤꯠꯇꯤ ꯃꯇꯝ ꯊꯥꯗꯔꯤꯉꯩ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨ ꯄ꯭ꯔꯦꯡꯗꯅ ꯍꯦꯟꯅ ꯏꯗꯤꯠ ꯊꯥꯗꯩꯑꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯅꯨꯄꯤꯅ ꯅꯣꯛꯂꯛꯄꯗꯒ ꯏꯁꯩ ꯍꯥꯞꯆꯤꯟꯕꯤ ꯑꯗꯨ ꯇꯧꯕꯅꯤꯅꯀꯣ ꯑꯗꯣ ꯃꯇꯝꯁꯦ ꯅꯨꯃꯤꯠ 4-5 ꯑꯗꯨꯝ ꯆꯪꯉꯦ ꯚꯤꯗꯤꯑꯣ ꯑꯃꯗ ꯄ꯭ꯔꯦꯡꯀꯤꯗ ꯄ꯭ꯔꯦꯡ ꯈꯛꯇꯪꯗ ꯚꯤꯗꯤꯑꯣ ꯅꯨꯃꯤꯠꯁꯦ 4-5 ꯏꯗꯤꯠ ꯊꯥꯗꯕꯒ ꯑꯗꯨꯝ ꯃꯇꯝ ꯂꯦꯜꯂ ꯇꯧꯕ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯃ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯤꯌꯣ ꯍꯥꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯍꯥꯏꯕꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯃꯅ ꯇꯧꯕ ꯈꯪꯕ ꯅꯠꯇꯦꯕ ꯂꯥꯏꯛ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯁꯨꯃꯥꯏꯅꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯗꯩ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯁꯦ ꯁꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯁꯦ ꯃꯤꯆꯝ ꯑꯃꯅꯦꯕ ꯆꯞ ꯃꯥꯟꯅꯩꯑꯕ ꯌꯦꯡꯉꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯒꯨꯝꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯤꯆꯝ ꯑꯃꯅꯤ ꯑꯗꯨꯗ ꯀꯩꯗ ꯈꯦꯠꯅꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯊꯣꯛꯎꯕ ꯑꯗꯨ ꯈꯛꯇꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯁꯦ ꯈꯤꯇꯪꯗꯁꯨ ꯄꯦꯜꯍꯟꯕ ꯉꯝꯕꯗꯣ ꯑꯗꯨꯅꯤ ꯍꯥꯏꯖꯒꯦ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯕ ꯉꯝꯕꯁꯤꯃ ꯍꯥꯏꯗꯤ ꯅꯣꯛꯄꯗ ꯑꯣꯏꯔꯁꯨ ꯀꯞꯄꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯇꯥꯡꯁꯦ ꯈꯤꯇ ꯍꯥꯏꯒꯦꯕꯀꯣ ꯑꯩꯒꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯧꯖꯩꯑꯕ ꯑꯩꯈꯣꯏ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤꯅ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯇꯧꯔꯛꯄꯗꯨꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯇꯥꯔꯁꯨ ꯃꯒꯨꯟꯗꯣ ꯑꯗꯨꯗꯤ ꯂꯩꯇꯥꯔꯁꯨ ꯈꯔ ꯍꯟꯊꯩꯑꯕ ꯑꯗꯣ ꯃꯤꯇꯣꯞ ꯁꯨꯛꯈꯪ ꯈꯪꯅꯗꯕ A to Z ꯑꯃꯅ ꯇꯧꯔꯛꯄꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯧꯋꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯄꯦꯜꯂꯀꯥꯟꯗ ꯑꯁꯤ ꯅꯨꯄꯥꯁꯤ ꯅꯨꯡꯉꯥꯏ ꯃꯁꯛ ꯐꯖꯩ ꯑꯣꯔ
ꯃꯥꯒꯤ ꯐꯥꯒꯤꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯔ ꯀꯥꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏ ꯁꯤ YouTube ꯇꯧꯔꯛꯄꯁꯦ ꯗꯥꯗꯥ ꯆꯍꯤ 3 5 6 ꯁꯨꯖꯜꯂꯛꯄꯅꯤꯅ ꯇꯔꯨꯛꯇꯤ ꯁꯨꯗ꯭ꯔꯤꯍꯦ ꯃꯔꯤꯃꯨꯛ ꯁꯨ ꯃꯥꯜꯂꯦ 2018 ꯗꯒꯤ ꯑꯗꯨ 18 ꯑꯗꯣ ꯑꯗꯨꯗꯤ ꯊꯥꯕ ꯌꯥꯗꯦꯕ ꯑꯣ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯊꯥꯔꯛꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯀꯩꯁꯨ ꯊꯥꯗꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯆꯍꯤ 3 ꯃꯔꯤ ꯍꯥꯏꯔꯣ ꯃꯔꯤ ꯆꯞ ꯆꯍꯤ ꯆꯥꯏ 3ꯁꯦ ꯁꯥꯡꯉꯕꯅꯦ ꯑꯗꯨꯝ ꯁꯥꯡꯉꯦ ꯁꯥꯡꯉꯤꯕꯅꯤꯅ ꯁꯤꯗ YouTube ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯨꯜ ꯇꯥꯏꯝꯅꯦꯕ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ YouTubeꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯃ ꯑꯗꯨꯝ ꯂꯩꯕꯤꯔꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯅꯧꯕꯅꯤ나 ꯍꯥꯏꯗꯤ ꯀꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯑꯗꯣ ꯈꯪꯗꯕ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯃꯔꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ YouTubeꯁꯦ ꯇꯧꯔꯛꯑꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ खितंग नुंगाइनदब खितंग थोखिबा हाय तारे अदो सिगी मतांग सिमन दादगी वेब एक्सपीरियंस खितंग तबिरो YouTube से तौबजिदि कनामता खंगा तौरक नतेबको खंगा तौबदि कछु याममोयबा इसामकसु खंगदना तौरकिबने कइनोदु खंगदना दम तौरगा मोनेटाइजेशन कमाय तौनी अदैदि समाय समाय कमाय कमाय तौनी यदि प्ले बटन से कमायना ऑर्डर तौनी लोया अखंग मसेन तानरगा अदम तम तम हैरक तौ ngaतनेबको अदुगा क्वाइ मरुइजे YouTube तौगेदि लारे खितंग हैबदो थौताय हाइदि लाई हैद्रगसु आइगी बैकग्राउंड दा हैबमने थमगदमनेबा हाइदि जीमेल दा लाकदोइदो आई YouTube से कॉपीराइट चारे अदैदि स्ट्राइक लाए वार्निंग चारे जे जीमेल दा लाकनेबा सिजे अदुना लाइक खितंग दि हैबा चंगे लाइक से खितंग हैबियोन हाइजेगे अदुगा YouTube से चैनल मैम कखरेको चैनल मैम कखरेजे आइगी जो तंबदि ngamde अदाजु सिजे सेक्शन नो थौताय कमाय तौने हाय कांदा जीमेल जे याम तोइना चेक तौबा आइगी सिजे मैम तोइना चेक तौबम चंगे अदुगा अदुम लाकनेबा कॉपीराइट चार्ज म्यूजिक कॉपीराइट चार्ज सिजे मा खना खंगागा तौबा मोइन हाइबदो अदुम इनबीबा अदा आइना जो खरा सेक्शन बाय तारे अदुगा स्ट्राइक की मतांग जे स्ट्राइक तनेबा मी लोइ केन गिजे फनाम यामेको बाम केन गिजे सिजे अदुम कनागुम मन अदुम ताइसननेबा आई सी तौबैनी ममी पंद्रगा जुको ताइसनबा मा ताइसनबदी अदुदी तसेना यानिंग देबको दो खंगबो वा पैनेना खल्ले आइजु तौंगमदे कखिबे आइ कक्तबे आइ अदुगा मरुइना अखोइना अनम केन गिल मैम जे एडवर्टाइज तैनेबा अखोइगी विंजो तौगिबा मैम लेदना बिनोमो खोनमा मैम लेग्रेबा सी एप से मैम जे अखोइना सिदगी आतने अनम केन गिजे अदुगा अदि मैम हाइजन मैम दो अदुगी नत्तेबा किसी मतांग सिमा खितंग हेना चेक्सिलगदी सिजे हाइदि हौजिति याम चेक्सनलेको हानादि आइजु मैम तौग्रे अदो हौजिति हाना तौगिबा एस कैदो लोइ कथापिबा ट्रिम तौबिबा लोइ यामन क्रोम संग फोन दो इजु अमद ओइजु को लोइ तौथोकपिबा डिस्क्रिप्शन दा हाकिबा कमेंट दा हाकिबा लिंक मैम दो लौथोकिबा आइजु लोइ लौथोखरे हतकति अमा अनिदि तौदना आइजु वार्निंग चा ले स्ट्राइक दि चाद्रे अदुना पान सेक्शन बिबा जीमेल तोइना पाबिबा को अदुगा इंखलाइबा मैमगेदि अदुम तौबियो अदुम पाम्बा कंटेंट दो सेमो लिमिट लेते सिदा सी सेमनि हाइबा लेते समायना एडिट तौनि हाइबा लेते समायना सी तौगदनि हाइबा रूल अमता लेतेबको अदुगा मागे रूल एंड रेगुलेशन मुदि लेदना अदुदि गर खंबिरगा तौनिंगबा तौबा या YouTube दा सी तौगदनि हाइबा लेते अनौबा थोइङै मिने पामनि सी तौनिंगबा तौरो यारे अदुगा खदि येंगा हाइबा मैम खितंग खितंग सेक्शन भी सेक्शन भी फनी हाइबदुनेबा अदुदा YouTube सु तौबिरी यूट्यूबर हजिसे यूट्यूबर ने दादासे अदुगा तोपा होय स्टूडेंट होइनसु लेबिरे अदुगा तोपसु हाइदि पेशन मैम लेरे अदु सी मैम सि नतबा दादाना अदुम दादागी यामना हाइदि हैनजबा हाय तारे हॉबी मु खतंग हाइबियु आई हॉबी दी हॉबी जे हॉबी थोइन लेतेबको आइगेदे आइदे योगा सानबा जे सेमदि खरा पामजरे याम हाइबदि नते अदु सी पामजरे सिमा हॉबी हाय तारे योगा सानबा हॉबी ओरे अदो टेलेंट कुंबदी हाइदि मैम ना खंगदब ओइना हाइजिदा आई टेलेंट से कइनो आई खंगदेबको इसै सकपा हिते डांस पुदि दो ngaki डांस तौबदो स्टेज तक थो ngak तौबदि हे दाइरेक्ट कमा दाइरेक्ट तौरो अदि ngamde अदुगा ते इसै जब कइनो खंगदे आई कइनो खंग टेलेंट से जाना हाइबे टेलेंट हाइबियु हायरगा सोमदा हाइतबा इ खुद ओइते अरे हाइ टेलेंट से आई जे अदुम हंगजे बाइना आई याम दम हंगे आई जे कई टेलेंट पोपिरिनो खंगदि इसै जो हाइते हाइबको दो मीना हाइबदि लै याममना नंग मी लग्नबा वांगांगबदि हाइयेना अदो सिदे आइना टेलेंट नि खंदबा हाइतारे आई ओइना दमाइना लै हाइते टेलेंट अखोइनदि हाइदि दुम ngamjadiba haidi lambi daga chadam mida haidi ita kausan baje kai haidu no ngamdabado adu ngamdabne dana ngambadina simadagi talent ne na haijarage ai yarage ada da talent se
ꯀꯩꯅꯦꯅ ꯍꯥꯏꯕꯤꯅꯤꯡꯉꯦ ꯇꯦꯂꯦꯟꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯕꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯣꯏ ꯗꯥꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯦꯂꯦꯟꯁꯦ ꯑꯃꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯁꯤꯗꯤ ꯍꯣꯏ ꯍꯥꯏꯗꯤ ꯇꯦꯂꯦꯟꯁꯤꯗꯗꯤ ꯑꯃ ꯄꯤꯊꯣꯔꯛꯄ ꯑꯃ ꯆꯪꯉꯦꯕ ꯎꯝ ꯏꯁꯣꯔꯒꯤ ꯒꯤꯐꯇꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯑꯗꯨ ꯆꯪꯉꯦ ꯑꯗꯣꯝꯗ ꯄꯤꯊꯣꯔꯛꯏꯕꯗꯣ ꯁꯨꯒꯠꯄ ꯑꯣꯏꯒꯦꯔꯥ ꯄꯩꯊꯣꯛꯄ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯏꯁꯥ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯣ ꯇꯦꯂꯦꯟꯅꯦꯅ ꯂꯧꯔꯦ ꯑꯩꯗꯤ ꯌꯨꯅꯤꯛꯇꯣ ꯑꯩꯗꯤ ꯍꯣꯏ ꯃꯥꯒꯤ ꯌꯨꯅꯤꯛꯅꯦꯁ ꯑꯃꯃꯝꯗꯣ ꯎꯝ ꯑꯗꯨꯅꯦ ꯍꯥꯏꯕꯤꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯈꯤꯕꯒꯤ ꯑꯗꯨꯝ ꯐꯥꯔꯁ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯗꯗꯥ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯑꯣꯏꯗꯣꯏꯅꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯍꯥꯌꯔ ꯃꯇꯝ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯒ ꯍꯥꯟꯅ ꯊꯥꯒꯠꯄꯤꯒꯦ ꯑꯗꯨꯒ ꯅꯣꯛꯅꯤꯡꯕ ꯑꯩꯅ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯃꯥꯅꯦ ꯇ꯭ꯔꯥꯟꯁ ꯈꯔ ꯌꯥꯎꯋꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯣꯏꯅ ꯗꯥꯟꯁ ꯇꯧꯋꯦꯕꯀꯣ ꯍꯣꯏ ꯑꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯒꯤ ꯑꯗꯨ ꯑꯍꯥꯟꯕꯒꯤ ꯃꯣꯏꯅ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦꯀꯣ ꯃꯣꯏꯅ ꯗꯥꯟꯁ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏ ꯃꯣꯏꯅ ꯇ꯭ꯔꯥꯟꯁꯈꯩꯗꯨꯅ ꯇꯧꯕ ꯌꯥꯝ ꯂꯩ ꯁꯤꯁꯤꯗꯤ ꯈꯔ ꯌꯥꯎꯋꯦꯕ ꯖꯒꯣꯏ ꯁꯥꯅꯤꯡꯉꯛꯄꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏ ꯑꯗꯨ ꯃꯊꯪ ꯇꯧꯔꯦꯅ ꯑꯗꯩꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯦ ꯑꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯇꯧꯁꯦ ꯄꯥꯝꯃꯕꯅꯤꯀꯣ ꯀꯩꯅꯣ ꯈꯪꯉꯛꯄꯗꯒꯤ ꯇꯧꯁꯦ ꯍꯥꯏꯔꯦ ꯇꯧꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯋꯥꯏ ꯊꯣꯛꯁꯅ ꯍꯧꯕꯅꯦꯕ ꯂꯋꯥꯏ ꯊꯣꯛ ꯇꯧꯔꯒ ꯑꯗꯩꯗꯤ ꯏꯁꯩꯒꯥꯁꯦ ꯐꯣꯟꯗꯒꯥꯁꯦ ꯀꯣꯕꯔ ꯁꯣꯡ ꯅꯝꯕꯗꯣ ꯑꯗꯨ ꯇꯧꯔꯦꯗꯅ ꯑꯗꯨꯗꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯩꯗꯅꯣ ꯍꯥꯏꯔꯒ ꯉꯥꯄ꯭ꯔꯨꯝ ꯐꯥꯕꯁꯦ ꯏꯃꯥꯟꯅꯕꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏ ꯉꯥꯄ꯭ꯔꯨꯝ ꯆꯥꯁꯦ ꯁꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝ ꯃꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯇꯨꯕ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯔꯒ ꯊꯥꯒꯠꯀꯦ ꯍꯥꯏꯔꯒ ꯑꯍꯥꯟꯕꯗ ꯆꯠꯇꯦ ꯃꯥꯁꯦ ꯊꯥ 2-3 ꯂꯩꯔ ꯃꯇꯨꯡꯗ ꯌꯥꯝ ꯆꯠꯈꯠꯂꯛꯄ ꯑꯗꯩ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯆꯦꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯗꯣ ꯑꯗꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪ ꯇꯧꯔꯦ ꯃꯈꯟ ꯇꯧꯔꯦ ꯑꯩꯁꯨ ꯉꯥꯄ꯭ꯔꯨꯝ ꯐꯥꯕꯁꯤꯃ ꯑꯗꯨꯗꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯎꯝ ꯚꯤꯗꯤꯑꯣꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯅꯦꯆꯔ ꯀꯟꯇꯦꯟ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯣꯏ ꯃꯇꯝꯗꯨꯗꯤ ꯑꯝꯇ ꯂꯩꯔꯝꯗꯕ ꯍꯣꯏ ꯉꯥꯄ꯭ꯔꯨꯝ ꯐꯥꯕꯁꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯆꯠꯅꯤꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯕꯀꯣ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯦꯟ ꯊꯥꯒꯠꯄ ꯃꯇꯝꯗ ꯀꯣꯂꯦꯞ ꯇꯧꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯩꯑꯕ ꯑꯗꯨꯗꯒꯤꯗꯤ ꯑꯄꯥꯝꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩꯒꯤꯗꯤ ꯑꯗꯨꯗꯤ ꯊꯣꯏꯅ ꯂꯩꯇꯦꯕꯀꯣ ꯀꯣꯂꯥꯞꯁꯦ ꯑꯗꯨꯝ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯗꯗꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯀꯔꯝꯕꯒ ꯀꯣꯂꯥꯞ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯃ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯑꯗꯨꯝ ꯁꯥꯏꯒꯤ ꯑꯣꯏꯔꯁꯨ ꯃꯄꯥꯟꯒꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯑꯃ ꯑꯩ ꯂꯩꯗꯅ ꯑꯗꯨꯗꯤ ꯊꯣꯏꯅ ꯂꯩꯇꯦꯕꯀꯣ ꯑꯩꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯋꯥꯠꯂꯦꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯑꯔꯦꯞꯄ ꯂꯩꯇꯦꯕ ꯑꯩꯅ ꯍꯥꯏꯔꯅꯤ ꯃꯥ ꯌꯥꯔꯛꯑꯕ ꯑꯗꯨ ꯃꯥ ꯅꯝꯕꯤꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯩ ꯈꯒ ꯍꯩꯕ ꯄꯨꯔꯒ ꯑꯩꯅ ꯁꯦꯠꯇꯤꯡꯒ ꯁꯦꯝꯃꯒ ꯑꯗꯨꯝ ꯊꯝꯃꯝꯕ ꯃꯥꯅ ꯄꯥꯏꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨ ꯑꯩꯒꯤꯗꯤ ꯀꯅꯥꯝ ꯂꯩꯇꯦꯕꯀꯣ ꯄꯨꯅꯤꯡꯕꯁꯦ ꯑꯩ ꯂꯣꯏ ꯇꯤꯟꯅꯗꯣꯏꯅꯦ ꯑꯗꯣ ꯄꯨꯟꯁꯨ ꯄꯨꯜꯂꯛꯈꯤꯕ ꯌꯥꯏ ꯀꯣꯟꯅꯪꯗꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯡꯁꯦ ꯊꯋꯥꯏ ꯌꯥꯎꯖꯕ ꯍꯥꯏꯗꯤ ꯑꯗꯨꯝꯕꯁꯦ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯗꯨꯒ ꯄꯨꯅꯤꯡꯉꯦ ꯃꯌꯥꯡ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯗꯣ ꯆꯠꯃꯤꯟꯅꯅꯕꯒꯤ ꯆꯠꯃꯤꯟꯅꯅꯕ ꯃꯥ ꯇꯧꯅꯤꯡꯉꯁꯨ ꯌꯥꯏꯕ ꯑꯩꯒꯤ ꯌꯥꯝ ꯏꯃꯥꯟꯅꯕ ꯂꯩꯌꯦ ꯍꯥꯟꯅ ꯌꯨꯇꯨꯕꯁꯦ ꯇꯧꯃꯤꯟꯅꯔꯦꯕ ꯑꯗ ꯑꯩꯁꯦ ꯊꯥꯖꯕ ꯂꯩꯈꯤꯗ꯭ꯔꯦꯕ ꯄꯣꯠꯁꯦ ꯌꯨꯇꯨꯕꯁꯦ ꯐꯖꯅ ꯇꯧꯃꯤꯟꯅꯔꯦꯅ ꯑꯗꯣ ꯃꯥꯏ ꯏꯗꯤꯠꯁꯨ ꯑꯣꯏꯅ ꯇꯧꯅꯤ ꯃꯥ ꯍꯨꯟꯕꯗꯤ ꯅꯠꯇꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯁꯇꯦꯖ ꯀꯌꯥ ꯎꯟꯅꯩꯅꯤ ꯃꯥꯁꯨ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨꯒ ꯀꯟꯇꯦꯟꯁꯨ ꯂꯣꯏꯅ ꯁꯦꯝꯃꯅꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯅꯝꯃꯅꯤ ꯏꯗꯤꯠꯁꯨ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯇꯣꯛꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩꯗꯤ ꯄꯨꯅꯤꯡꯕꯗꯤ ꯂꯣꯏ ꯄꯨꯟꯅꯤꯀꯣ ꯃꯇꯥꯡ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯍꯥꯏꯔ ꯄꯨꯜꯂꯛꯈꯤꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡ ꯉꯝꯗꯕ ꯑꯩꯅꯁꯨ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯅꯤ ꯇꯁꯦꯡꯅ ꯄꯥꯝꯕ ꯃꯤꯗꯨꯒ ꯄꯨꯅꯤꯡꯉꯦ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯥꯎꯒꯦꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯗꯦꯁ ꯄꯥꯔꯠꯁꯦ ꯗꯗꯥꯒꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕꯅꯦ ꯍꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯑꯗꯨꯗꯤ ꯊꯣꯏꯅ ꯂꯩꯇꯦꯕꯀꯣ ꯑꯩꯒꯤꯗꯤ ꯂꯩꯕꯕꯨ ꯚꯤꯗꯤꯑꯣꯗꯣ ꯄ꯭ꯔꯦꯡꯁꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯨꯕ ꯁꯤꯗꯪ ꯄ꯭ꯔꯦꯡꯅꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯡꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯕ꯭ꯂꯣꯒꯀꯥꯁꯤꯗꯤ ꯏꯗꯤꯠꯁꯦ ꯄꯪꯇꯧ ꯇꯧꯁꯤꯜꯂꯒ ꯊꯥꯒꯠꯈꯤꯕ ꯄ꯭ꯔꯦꯡꯅꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯊꯥꯗꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯡꯁꯤꯗꯤ ꯑꯩꯗꯤ ꯉꯝꯅꯕ ꯇꯧꯒꯦꯁꯤꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯦꯡ ꯇꯧ ꯌꯥꯗ꯭ꯔꯦꯕ ꯃꯁꯛꯁꯦ ꯈꯪꯒꯠꯂꯛꯑꯦꯕꯀꯣ ꯏꯃꯥ ꯏꯕꯦꯟ ꯀꯩꯀꯥꯅ ꯍꯟꯗꯛ ꯂꯐꯣꯏ ꯈꯔ ꯂꯥꯎꯕꯗꯤ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯈꯪꯉꯁꯨ ꯈꯪꯅ ꯑꯗꯨꯝ ꯇꯧꯅꯦꯕ ꯑꯩꯅ ꯀꯣꯏ ꯍꯥꯞꯆꯤꯟꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯇꯧꯒꯦꯅꯦꯕ ꯑꯗꯣ ꯑꯗꯩ ꯃꯄꯥꯟ ꯂꯝꯗꯁꯨ ꯇꯧꯔꯛꯈꯤꯅꯤ ꯑꯩ ꯂꯥꯏꯔꯤꯛꯀ ꯇꯝ ꯂꯣꯏꯀꯥꯟꯗ ꯇ꯭ꯔꯦꯟꯒ ꯆꯦꯜꯂꯛꯑꯗꯤꯀꯣ ꯅꯥꯒꯥꯂꯦꯟ ꯑꯗꯨꯗꯤ ꯁꯤꯂꯣꯡꯒ ꯇꯧꯔꯨꯈꯤꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯃꯁꯛ ꯈꯪꯅꯔꯛꯑꯒꯗꯤ ꯈꯪꯗꯕ ꯃꯐꯝꯗ ꯇꯧꯒꯦ ꯇꯧꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯅꯦꯕ ꯃꯈꯟ ꯑꯣꯀꯦ ꯑꯗꯣ ꯗꯗꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯇꯪ ꯃꯦꯟꯁꯟ ꯇꯧꯕꯤꯔꯣ ꯑꯩ ꯂꯩꯇꯦ ꯑꯝꯐꯥꯎ ꯂꯩꯇꯦ ꯗꯗꯥꯁꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯑꯩꯕꯨꯗꯤ ꯄꯥꯝꯖꯔꯦꯅ ꯑꯩꯁꯤꯁꯨ ꯑꯗꯨꯝ ꯄꯦꯟꯗ꯭ꯔꯤꯕ ꯑꯩꯁꯦ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤ ꯋꯤꯛꯅꯦꯁ ꯑꯃ ꯂꯩꯌꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ
ꯕ꯭ꯂꯣꯛ ꯇꯧꯕꯁꯨ ꯑꯗꯩ ꯚꯤꯗꯤꯑꯣ ꯕꯤꯒꯨꯝꯇ ꯃꯥꯟꯅꯗꯦꯕ ꯄ꯭ꯔꯦꯡꯒꯨꯝꯕꯅ ꯍꯦꯟꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯃꯥꯟꯅꯍꯟ ꯉꯝꯗꯕꯁꯦ ꯑꯩ ꯑꯁꯣꯝꯕꯅꯦ ꯈꯜꯂꯦ ꯑꯗꯨꯒ ꯑꯊꯣꯏꯅ ꯀꯅꯥ ꯄꯥꯝꯒꯦ ꯍꯥꯏꯗꯤ ꯂꯩꯇꯦ ꯌꯨꯇꯨꯕꯀꯤꯗ ꯑꯣꯏꯅꯗꯤ ꯑꯩ ꯄꯥꯝꯖꯔꯦ ꯑꯗꯨꯅꯤ ꯑꯩ ꯉꯝꯅꯕ ꯇꯧꯅꯤ ꯁꯤꯅꯤ ꯃꯥꯅꯦ ꯑꯗꯨꯝ ꯕ꯭ꯔꯗꯔ ꯄꯥꯝꯕꯤꯔꯦ ꯍꯥꯏꯕꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯗꯒꯤ ꯕꯤꯒꯦꯁ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯒꯗꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯗꯤ ꯍꯣꯏ ꯂꯩꯇꯦꯗ ꯁꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯪꯕ ꯉꯁꯥꯏꯗꯒꯤ ꯍꯪꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯕꯅꯦꯕꯀꯣ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯑꯝꯇꯪꯗꯤ ꯍꯪꯅꯤꯡꯉꯤꯗ ꯍꯪꯉꯣ ꯌꯥꯏ ꯊꯤꯁꯦꯕ ꯁꯨꯝ ꯍꯣꯏ ꯑꯗꯣ ꯊꯤꯁꯦ ꯑꯗꯨꯗꯤ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯌꯦꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯃꯤꯀꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤꯁꯨ ꯂꯩꯇꯦ ꯑꯗꯣ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯇꯁꯦꯡꯅ ꯄꯦꯟꯕꯗꯣ ꯑꯗꯨꯗꯣ ꯂꯩꯇ꯭ꯔꯤ ꯑꯗ ꯂꯩꯔꯛꯈꯤꯅꯤ ꯑꯣꯀꯦ ꯇꯁꯦꯡꯅ ꯄꯦꯟꯖꯕꯗꯣ ꯑꯣꯏꯗ꯭ꯔꯤꯕ ꯏꯁꯥꯗ ꯂꯩꯕꯨꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯊꯃꯣꯏꯅ ꯄꯦꯟꯕꯗꯣ ꯄꯦꯟꯕꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯤꯕ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯂꯩꯇ꯭ꯔꯤꯅ ꯂꯧꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯗ ꯄ꯭ꯔꯦꯡꯁꯨ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦ ꯗꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤ ꯀꯥꯏꯅ ꯈꯟꯖꯈꯤꯕ ꯍꯣꯏ ꯑꯗꯨꯝ ꯗꯗꯥꯅ ꯇꯧꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯃꯗꯤ ꯁꯥꯊꯤ ꯀꯥꯏꯅꯒ ꯈꯟꯈꯤꯕ ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯁꯤꯗꯤ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯄ꯭ꯔꯦꯡ ꯇꯧꯕꯁꯤꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯧꯔꯦ ꯃꯅꯨꯡ ꯃꯤꯅꯁꯨ ꯀꯧꯔꯦ ꯑꯗꯩ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯁꯨ ꯆꯠꯂꯦ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ 2-3ꯂꯛ ꯆꯠꯂꯦ ꯑꯗꯩ ꯄ꯭ꯔꯗꯥ ꯂꯥꯛꯈ꯭ꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯕꯗꯩꯅꯦꯕ ꯊꯥꯒꯠꯂꯨꯕꯗꯩ ꯊꯥꯒꯠꯈ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅꯤ나 ꯀꯔꯝ ꯀꯔꯝꯕ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯝꯇꯪꯁꯨ ꯍꯥꯏꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯝ ꯄ꯭ꯔꯦꯡꯁꯦ ꯍꯣꯏ ꯄ꯭ꯔꯦꯡꯁꯦ ꯑꯩ ꯏꯁꯥꯅ ꯄꯨꯊꯣꯛꯄꯁꯨ ꯌꯥꯎꯋꯦꯕ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯀꯟꯇꯦꯟꯁꯦ ꯑꯗꯨ ꯏꯁꯥ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯡꯁꯤꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯄꯣꯠꯁꯨ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯁꯤꯗꯤ ꯊꯣꯏꯅ ꯀꯨꯏꯗ꯭ꯔꯤꯕ ꯃꯣꯏꯗ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯁꯨ ꯇꯧꯕ ꯌꯥꯅꯤ ꯈꯜꯂꯨꯕꯒ ꯌꯥꯎꯋꯦꯕ ꯑꯩꯁꯨ ꯁꯣꯏꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯧꯔꯨꯕꯗꯒꯤ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀோ ꯑꯗꯨ ꯇꯧꯔꯨꯕꯗꯩ ꯈꯨꯄꯥꯡꯒ ꯊꯥꯔꯛꯈꯤꯕ ꯈꯨꯄꯥꯡ ꯊꯥꯔꯛꯄꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯆꯜꯂꯨꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯀꯛꯑꯣꯅ ꯑꯩꯅ ꯀꯛꯑꯣꯏꯅ ꯃꯨꯛꯄ ꯑꯗꯒꯤ ꯁꯥꯏꯕꯔ ꯌꯧꯕ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯈꯩꯗꯣ ꯌꯨꯇꯨꯕꯇꯩ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯏꯅ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯀꯥꯡꯕꯨꯅ ꯊꯥꯒꯠꯄꯁꯨ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯣꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯁꯣꯏꯕꯁꯦ ꯁꯣꯏꯕꯅꯤꯗꯅ ꯑꯩꯁꯨ ꯃꯇꯝꯗꯨꯗꯤ ꯃꯤꯅ ꯄꯥꯝꯃꯗꯤꯅ ꯏ ꯁꯥꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯄ꯭ꯔꯦꯡꯁꯦ ꯂꯣꯏ ꯇꯧꯕ ꯍꯧꯈ꯭ꯔꯕ ꯑꯗꯨꯝ ꯏꯗꯣ ꯂꯥꯛꯑꯦꯕ ꯑꯣꯏꯗ ꯌꯥꯗꯦꯅ ꯁꯤꯇꯪꯅꯦ ꯑꯗꯨꯗꯤ ꯗꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯥ ꯑꯃꯒ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯄꯥꯝꯖꯕ ꯁꯥ ꯑꯃꯒ ꯗꯗꯥꯒꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯤꯆ ꯇꯧ ꯇꯥꯔꯗꯤ ꯀꯔꯝꯕ ꯁꯥꯒ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯔꯝꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤꯒ ꯀꯔꯤꯒ ꯁꯥꯁꯦꯀꯣ ꯑꯩꯁꯦ ꯊꯣꯏꯅ ꯑꯄꯥꯝꯕꯁꯦ ꯄꯥꯛ ꯂꯩꯒꯟꯗꯕ ꯑꯩꯁꯦ ꯑꯁꯦꯡꯕ ꯌꯥꯝꯅ ꯈꯟꯖꯟꯒꯟꯗꯦ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯁꯤ ꯀꯣꯏꯁꯟꯁꯤꯗꯤ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯦ ꯁꯥ ꯑꯗ ꯉꯥꯛꯇꯪ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯁꯥꯁꯦ ꯀꯩꯒ ꯑꯗꯨꯝ ꯈꯜꯂ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯀꯩꯅꯣꯒ ꯇꯧꯔꯒꯦ ꯀꯩꯒ ꯍꯥꯏꯅꯤ ꯎꯆꯦꯛꯀ ꯇꯧꯔꯒꯦ ꯎꯆꯦꯛ ꯀꯩꯅꯣꯒ ꯎꯃꯥꯏꯕꯤꯒ ꯍꯥꯏꯗꯤ ꯄꯥꯏ ꯉꯝꯗꯦꯗꯅ ꯑꯩ ꯄꯥꯏ ꯉꯝꯗꯦ ꯗ꯭ꯔꯣꯟꯕꯨꯗꯤ ꯊꯣꯛꯑꯦ ꯄꯥꯏ ꯑꯗꯨ ꯅꯠꯇꯕ ꯍꯦꯂꯤꯀꯣꯞꯇꯔ ꯀꯩꯀꯥ ꯅꯠꯇꯕꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇꯕ ꯑꯩꯁꯦ ꯄꯥꯏꯔꯒ ꯑꯝꯇꯪ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯇꯪꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯗ ꯄꯥꯏꯕ ꯉꯝꯃꯗꯤ ꯗꯗꯥꯅ ꯇꯧꯕꯤꯗꯣꯏꯁꯦ ꯀꯩ ꯄꯥꯏ ꯉꯝꯃꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯇꯣꯞ ꯑꯇꯣꯞ ꯂꯝ ꯂꯣꯏ ꯄꯥꯏꯔꯦꯗꯅ ꯑꯗꯨꯒ ꯌꯦꯡꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨ ꯈꯛꯇꯅꯤ ꯄꯥꯏꯕ ꯈꯛ ꯉꯝꯕꯁꯤꯅꯦꯕ ꯑꯗꯨꯒ ꯄꯥꯏꯈ꯭ꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯑꯗꯨꯗꯤ ꯂꯩꯔꯣꯏꯍꯦ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ ꯄꯥꯏꯕ ꯌꯥꯔꯦꯅ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯈꯤꯕ ꯑꯗꯨꯗꯤ ꯂꯩꯗ꯭ꯔꯥ ꯑꯩꯁꯨ ꯎꯆꯦꯛ ꯑꯣꯟꯗꯣꯏꯅꯤꯅ ꯀꯩꯅꯣ ꯎꯆꯦꯛꯀꯤ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯗꯤ ꯇꯧꯗꯣꯏꯅꯦꯕ ꯅꯪꯁꯨ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯉꯝꯗꯕ ꯄꯣꯠꯇꯣ ꯉꯝꯅꯤꯡꯉꯦ ꯍꯥꯏꯕ ꯈꯛꯇꯅꯤꯗ ꯆꯦꯟꯕ ꯉꯝꯃꯤ ꯁꯥ ꯑꯇꯩ ꯑꯗꯩ ꯄꯥꯏꯕꯁꯤꯗꯤ ꯈꯛ ꯉꯝꯗꯦꯗꯅ ꯃꯤꯑꯣꯏꯕꯗ ꯄꯥꯏꯕ ꯉꯝꯃꯒꯗꯤ ꯄꯥꯏꯕ ꯉꯝꯕꯗ ꯇꯧꯕ ꯌꯥꯕ ꯀꯩ ꯇꯧꯔꯅꯤ ꯑꯗꯨ ꯆꯥꯕ ꯊꯛꯄꯗꯤ ꯑꯗꯨꯝ ꯀꯨꯝꯊꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯗꯗꯥꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯅꯨꯃꯤꯠꯅꯦ ꯉꯁꯤꯗꯒꯤ ꯊꯥꯒꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯇꯥꯔꯦꯗ ꯀꯔꯤ ꯍꯥꯏꯕꯤꯔꯝꯒꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤꯗꯤ ꯑꯗꯨꯝ ꯂꯩꯅ ꯌꯨꯇꯨꯕ ꯀꯛꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯏꯐ ꯀꯩꯒꯨꯝꯕ ꯀꯛꯇ ꯇꯥꯔꯗꯤ ꯑꯩꯁꯤꯅ ꯊꯥꯒꯠꯄ ꯉꯝꯃꯣꯏ ꯇꯥꯔꯕ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯗꯤ ꯄꯣꯛꯀꯅꯤ ꯑꯗꯣ ꯄꯣꯛꯇ꯭ꯔꯒꯗꯤ ꯈꯪꯗꯦ ꯃꯤꯑꯣꯏꯕꯅꯤ ꯇꯝ ꯉꯝꯗꯦ ꯑꯗꯨ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯊꯥꯖꯕ ꯃꯤꯗꯣ ꯆꯦꯅꯦꯜꯗꯣ ꯐꯖꯅ ꯇꯧ ꯉꯝꯒꯗꯕ ꯃꯤꯗ ꯑꯩꯒꯤꯁꯦ
ꯒꯤꯐ ꯑꯣꯏꯅ ꯃꯥꯅ ꯂꯧꯔꯒꯗꯤ ꯊꯥꯒꯠꯇꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯐꯖ ꯉꯝꯒꯗꯕ ꯃꯤ ꯑꯃꯗ ꯄꯤꯊꯣꯛꯑꯃꯅꯤ ꯑꯩꯅꯁꯨ ꯍꯥꯏꯔꯝꯃꯅꯤ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯄꯤꯔꯝꯃꯒꯦ ꯃꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯦꯝ ꯃꯥꯡꯍꯟꯅꯤꯡꯗꯦꯕ ꯍꯣꯏ ꯂꯦꯝ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥꯅ ꯃꯤꯡ ꯍꯣꯡꯗꯣꯛꯈ꯭ꯔꯗꯤ ꯈꯪꯗꯦ ꯂꯦꯝꯅ ꯃꯥꯡꯍꯜꯂꯛꯑꯅꯤꯅ ꯀꯨꯝꯊꯔꯛꯇꯣꯏꯖꯥꯠꯂ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯂꯦꯝꯅ ꯃꯥꯡꯍꯜꯂꯛꯑꯁꯨ ꯁꯣꯝꯗ ꯑꯗꯨꯏꯁꯨ ꯃꯥꯅ ꯃꯤꯡ ꯍꯣꯡꯗꯣꯛꯈꯤ ꯇꯥꯔꯁꯨ ꯎꯝ ꯑꯩꯒꯤꯗꯤ ꯑꯣꯏꯍꯧꯋꯤꯗꯅ ꯍꯥꯏꯗꯤ ꯍꯧꯔꯛꯈꯤꯕꯗꯣ ꯑꯩꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯃꯌꯥꯝꯅꯗꯤ ꯈꯪꯗꯣꯏꯅꯤ ꯈꯪꯕ ꯈꯪꯗꯕ ꯄꯣꯠꯇꯨꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯑꯩꯒꯤꯅꯤꯗꯅ ꯈꯪꯕ ꯈꯪꯗꯕꯗꯤ ꯇꯣꯛꯈ꯭ꯔꯣ ꯍꯣꯏ ꯑꯣꯏꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯍꯧꯗꯣꯔꯛꯄꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯖꯤꯃꯦꯟꯗꯨꯗꯤ ꯃꯥ ꯑꯣꯟꯊꯣꯛꯄꯗꯤ ꯉꯝꯃꯣꯏꯗꯅ ꯃꯥꯅꯦ ꯖꯤꯃꯦꯟꯗꯨꯗꯤ ꯑꯗꯨꯝ ꯂꯩꯗꯨꯅꯦ ꯑꯩꯒꯤ ꯖꯤꯃꯦꯟꯗ ꯍꯣꯏ ꯐꯣꯟ ꯅꯝꯕꯔ ꯑꯣꯟꯊꯣꯛꯈꯤꯕꯗꯤ ꯌꯥꯏ ꯖꯤꯃꯦꯟ ꯀꯌꯥꯗꯒꯤ ꯑꯣꯟꯊꯣꯛꯄ ꯑꯗꯣ ꯀꯣꯟꯅꯪꯗ ꯌꯥꯔꯗꯤ ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯤ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯗꯗꯥꯁꯦ ꯂꯥꯏꯛ 3-4 ꯋꯥꯔꯗꯁꯀꯨꯝꯕꯗ ꯌꯥꯝ ꯇꯦꯟꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯏꯁꯥꯁꯦ ꯍꯣꯏ ꯑꯩꯗꯤ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯔꯦ ꯎꯝ ꯑꯗꯩꯗꯤ ꯑꯩꯁꯦ ꯏꯁꯇꯨꯗꯦꯟ ꯑꯃꯅꯤ ꯑꯗ ꯌꯣꯒꯥ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯁꯤ ꯑꯍꯨꯝꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯁꯥꯡꯗꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯁꯨ ꯄꯥꯔꯠ 2 ꯊꯣꯛꯅ ꯄꯨꯖꯔꯛꯑꯒꯦ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯔꯠꯁꯤꯃ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯉꯥꯏꯕꯤꯔꯝꯃꯣ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯄꯨꯔꯒ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯃꯥꯅꯕꯨꯗꯤ ꯇꯦꯟꯁꯤꯟꯗꯣꯏ ꯍꯣꯠꯅꯖꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯥꯡꯗꯣꯛꯄ ꯋꯥꯍꯪꯁꯦ ꯃꯥ ꯂꯣꯏꯁꯤꯜꯂꯁꯨ ꯍꯥꯏꯕꯅꯤꯗꯅ ꯑꯩꯅ ꯍꯪꯍꯟꯅꯤꯡꯕ ꯑꯗꯣ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯇꯝꯕꯗꯤ ꯉꯝꯗꯦ ꯚ꯭ꯌꯨ ꯌꯥꯝꯕ ꯌꯥꯝꯗꯕꯀꯣ ꯍꯣꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯅꯤꯗꯤ ꯊꯣꯛꯑꯅꯤ ꯎꯝ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯁꯤꯇꯪꯅꯤ ꯍꯥꯏꯅꯤꯡꯕ ꯑꯗꯣ ꯑꯅꯤꯗꯤ ꯊꯣꯛꯑꯅꯤ ꯑꯗꯣ ꯚ꯭ꯌꯨ ꯌꯥꯝꯗ꯭ꯔꯒꯁꯨ ꯊꯣꯛꯂꯛꯑꯣ ꯀꯣ ꯇꯝꯕ ꯉꯝꯗꯦꯕ ꯑꯩꯅ ꯑꯁꯣꯟꯕ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯈꯔ ꯃꯥꯡꯕ ꯂꯩꯌꯦꯕ ꯁꯤꯅꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯚ꯭ꯌꯨ ꯃꯥꯟꯍꯟꯕꯁꯦ ꯑꯩ ꯉꯝꯗꯦꯕ ꯁꯤꯇꯪꯅꯦꯅ ꯍꯥꯏꯗꯤ ꯄ꯭ꯔꯦꯡꯅ ꯈꯔ ꯆꯠꯄ ꯑꯗꯨꯗꯤ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯈꯥꯏꯕ ꯂꯩꯌꯦꯕ ꯕ꯭ꯂꯣꯛꯁꯤꯅ 50K ꯍꯦꯟꯗꯕ ꯄ꯭ꯔꯦꯡꯅ 1 ꯗꯦꯗ 1 ꯂꯥꯛꯀ ꯌꯧꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯈꯤꯇꯪ ꯃꯥꯟꯅꯕ ꯉꯝꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯅꯣꯏꯁꯦ ꯚ꯭ꯌꯨ ꯌꯥꯝꯃꯣꯏꯗ꯭ꯔꯒ ꯆꯤꯡꯅꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯒꯁꯨ ꯑꯅꯤ ꯊꯣꯛꯑꯅꯤ ꯃꯌꯥꯝ ꯌꯥꯝꯃꯁꯨ ꯊꯣꯛꯑꯅꯤ ꯌꯥꯝꯗ꯭ꯔꯁꯨ ꯊꯣꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯁꯤꯅꯦꯕ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟꯁꯤꯃ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃ ꯇꯧꯖꯔꯤꯕꯅꯤꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯐ ꯐꯠꯇꯗꯣ ꯇꯥꯟꯅꯃꯤꯟꯅꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯁꯣ ꯑꯥꯏ ꯍꯣꯞ ꯁꯣ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯣ ꯗꯥꯒꯤ ꯑꯣꯏꯅꯁꯨ ꯚ꯭ꯌꯨꯁ ꯌꯥꯝꯕ ꯑꯣꯏꯁꯅꯣ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯑꯗꯨꯗꯨꯒ ꯃꯇꯨꯡꯒꯤ ꯄꯥꯔꯠ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯔꯠꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ